ꯇꯦꯡꯕꯥꯡ ꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯑꯦꯁꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯣꯠ ꯊꯥꯗꯕꯒꯤ ꯍꯛ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯖ 4ꯔꯛ ꯊꯣꯛꯅ ꯂꯣꯛꯗꯥꯎꯟ ꯑꯃꯁꯨꯡ ꯀꯥꯔꯐ꯭ꯌꯨ ꯑꯩꯈꯣꯏ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯕꯅꯤ ꯃꯁꯤꯒꯤ ꯇꯥꯂꯛ ꯑꯁꯤꯗ ꯚꯣꯇꯔ ꯆꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯆꯥꯛꯊꯣꯡꯁꯤꯡ ꯑꯁꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥ ꯑꯃꯗ ꯌꯥꯎꯔꯛꯄꯗꯒꯤ ꯂꯝꯗꯤꯡ ꯏꯗꯨꯀꯦꯇꯤꯕ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯣꯜꯂꯤꯕ प्रजाꯁꯤꯡ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡꯅ ꯊꯃꯣꯏꯁꯤ ꯀꯥꯏꯈꯤꯗꯨꯅ ꯉꯝꯖꯕ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯡ ꯕꯦꯛ 4 ꯀꯦꯖꯤ ꯑꯩꯈꯣꯏꯒꯤ ꯆꯅꯤ ꯌꯨꯝ ꯀꯨꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ 10 ꯌꯨꯝꯗ ꯑꯗꯨꯒ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯑꯗꯨꯒ ꯇꯤꯜꯍꯧ ꯀꯦꯖꯤ ꯑꯃ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯒ ꯑꯆꯥꯊꯥꯎ ꯕꯇꯜꯁꯦ ꯑꯩꯈꯣꯏ ꯍꯥꯞꯅꯤ ꯍꯥꯞ ꯑꯃ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯠꯄꯤꯔꯛꯄꯅꯤ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯂꯤꯂꯥꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯐ꯭ꯔꯟꯠꯗ ꯁꯤꯒꯨꯝꯕ COVID-19ꯁꯦ ꯁꯦꯔꯤꯀꯜꯆꯔ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯧꯇꯥꯗ ꯂꯩꯔꯝꯕ ꯃꯗ꯭ꯔꯥꯁꯥꯗ ꯂꯩꯔꯝꯕ ꯂꯣꯌꯥꯂꯝꯗ ꯂꯩꯔꯝꯕ ꯑꯗꯒꯤ ꯑꯦꯗꯚꯥꯟꯁꯇ ꯂꯩꯔꯝꯕ कोई भारतीय जनता पार्टी के साथ को More any now, distribute to everyone. Have a safe journey. Or should we pass on from the bus? Yeah, come. institution quarantine that is sarkar na maruaina magi changadaba makhan mathen punamaksi akoina mana tawbibani aduga maruaina community quarantine dadi aikoigi maruaina masi aikoina no model pachani dagena mi amada paraga pibada gena karisu ahenba leite masida maruaina quarantine center sinda awaba face tawi mayama yamba naruna pursing bhuvan briefing ki proprietor amade ai isa naruna bachandra aikoida family ga pullaga ꯑꯩꯈꯣꯏ ꯁꯨꯝꯕꯁꯤꯡ ꯃꯐꯝꯁꯤꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯁꯤꯡꯁꯤꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯗꯕ ꯊꯤꯗꯅ ꯑꯩꯈꯣꯏꯅ ꯑꯂꯨ ꯕꯦꯒ 3 ꯇꯤꯜꯍꯧ ꯕꯦꯒ 2 ꯑꯗꯨꯒ ꯌꯦꯔꯨꯝ ꯕꯣꯛꯁ 2 ꯑꯗꯨꯒ ꯊꯥꯎ ꯕꯣꯛꯁ 2 ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯨꯝ ꯕꯦꯒ 2 ꯑꯁꯤꯅꯆꯤꯡꯕ ꯑꯃꯗꯤ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯄꯦꯀꯦꯠ 5 ꯑꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯝꯗꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯤꯕ ꯂꯥꯛꯆꯕꯅꯤ